Poklakpa Matamda khwaidagi lumba angang asi 22 pounds natraga 10kg Faoba Lumkhi. Adubu haiba angang asi poklaba matungda 11 hours leiraga sikhi. Hauzik hingliba sagol singi manungda khwaidagi pikpa sagol asigi awangba asi 52.6 cm ni. Pizza Hut na deliver tawkhiba khwaidagi wangba mafam asi International Space Station dani Japan da solar heater khara puthokre. Aduga haiba solar heater sing asi maruaina numidangi matamda homeless people singbu lumbu sahanduna ayingba koknabani. Fact number 1. Malem asigi khwaidagi sangba amadi khwaidagi luthana leiba underwater road tunnel asi Norway gi Reflect tunnel haiba Esing Manungda Leiba tunnel asini. Tunnel asigi asangba asina 14.4 kilometers natraga 9 miles ni. Aduga haiba tunnel asi samudra imaidagi 292 meters luthana lei. Ihan hana tunnel asibu open tawkhiba asi 2019 gi December 30 dani. Tunnel asi Norway da leiba Rogaland haiba mafam asida lei. Aduga hauzik 2033 faubada saba loisingani haina hauzik construction tawriba underwater road tunnel asisu Norway da leiba Rogaland haiba mafam asigi E39 highway dani. Aduga tunnel asigi mamingna rock fast kawi. Tunnel asi 27 kilometers hangi amadi 392 meters luthana Esing Manungda lei. Fact number 2. Poklakpa Matamda khwaidagi lumba angang asi 22 pounds natraga 10kg Faoba Lumkhi. Adubu haiba angang asi poklaba matungda 11 hours leiraga sikhi. Angang asi 28 inches Faoba wangkhi. Angang asibu baby haina khangnakhi. Aduga haiba angang asi 1879 gi January 19 da pokhi amadi Guinness World Record chankhi. Angang asibu pokhiba mamagi mamingna Ana haining best kawi. Fact number 3. 2019 gi July da chahi mapan da ngaiba Zhang Yangji kauba Chinese nupa macha amana Yuan city da fossilized dinosaur marum ama phangkhi. Masi mahangna mahaki mamaga Dongjiang river gi manakta sanaringai da phangkhibani. Masigi matungda local museum gi miyoi singda khanghalubadagi mafam aduda dinosaur makolni haina thajaba mafam ama thengnakhi. Mafam adudagi Cretaceous period ki matamda leiramba chawrangna chahi 66 million gi mamangda leiramba dinosaur marum tara amaga phangkhi. Masidagi punna dinosaur marum tara mathoi phangkhi. Fact number 4. Malem asigi oina hauzik hingliba sagol singi manungda khwaidagi pikpa sagol asi German da leiba Pumukkale haiba sagol asini. Masi 2025 da Guinness World Records na official oina sabkhangkhi. Sagol asigi awangba asina 52.6 cm ni. Adubu hanagi record holder Thambelina haiba sagol asidi 43 cm khakta wangi. Adubu haiba sagol asidi 2018 da sikre. Fact number 5. Japan gi University of Tokyo and Kyoto Institute of Technology amadi Japan Advanced Institute of Science and Technology gi thajiloi singna solar heater sing develop tawkhre. Masi maruaina solar power banks amadi shelter singdani. Masida phase change material singna nungthilgi matamda solar energy absorb tawi. Aduga numidangi matamda lumbu saba maisa thadoi. Masi maruaina homeless people singi oina develop tawkhibani. Fact number 6. Pizza Hut na deliver tawkhiba khwaidagi wangba mafam asi International Space Station dani. Pizza asibu deliver tawkhiba matamda Russian rocket ama sijinnakhi. Aduga pizza asibu Russian cosmonaut Yuri Usashov haiba miyoi asida deliver tawkhibani.
pizza asibu deliver tawba matamda chaurakna $1 million mu changki aduga haiba pizza asibu deliver tawkhiba asina 2001 dani. Fact number 7 malem asigi khwaidagi chawba residential building asi Region International haiba China gi Hangzhou da leiba building asini. Masigi residential building asigi pak chawba asi 1.47 million square meters ni amadi building asigi manungda restaurant shop amadi atoba facility kaya amasu leiri aduga haiba building asida miyoi 20,000 henbana tongan ba apartment singda leiri. Residential building asi tasengbadi luxury hotel oina sakhibani adubu apartment building amada onthokhi. Fact number 8 karigumba miyo amana masagi chahi 35 suba matamda Prithvi asidagi spaceship amada mangalgi ayangbada paiduna space chahi 5 leiruraga aikhoigi art asida amuk halakpa matamda maha asi chahi 10 suragani amadi miyo eduna chahi 35 subada mahaka sammanana mahakna Prithvi da leiringaida chahi 35 suhoba mahaki marup sing adudi mahakna halakpa matamda chahi 35 suragani masigi thawong asibu time dilation kawi. Fact number 9 malem asigi hingduna leiba khwaidagi ahal oiraba couple asi Lyle Gittens amadi Eleanor Gittens haiba couple asini makhoi ani asi 1942 gi 4 June da Florida gi Bradenton haiba mafam asida luhongki aduga makhoi ani gi manungda Lyle Gittens na chahi 109 sure amadi Eleanor Gittens na chahi 108 sure. Couple asibu malem asigi hingduna leiba khwaidagi ahal oiraba couple amani haina launai. Fact number 10 khwaidagi chawba natural flower garden asi Dubai Miracle Garden haiba asini. Garden asi United Arab Emirates ta lei aduga garden asigi manungda 150 million henbagi leising arrange oina satli amadi garden asi October dagi April fawba hangtoi